थौबाल डिस्ट्रिक्ट के खांगाबोक खुंगंग की बिहु लोकोल सलाम लोकोल कैफा लोकोल उमारो लोकोल न चिंबा तोंगान तोंगान बा लोकोल सिंगदा इसिंग चावबना मरम ओइरगा लोकोल सिंग असिगी लौपरी लिसिंग अनिरोमदी लोकपा यादबगी फिबम द लैरे लोकोल सिंग असिगी मयाइदा लैरिबा इसिंग खोंग थंबाल अंगांगबी केनल असे लौमी सिंगना सेंगडोक्तुना इसिंग चिथकिनबा होनबदा लेंगा की माइकैदगी सु मतेंग पांगबिनबा लौमी सिंगना मरी लेनबा सिंगी पुकनिंग चिंगसिलकली ngasi lokol asigi longmi singna kenel asida leiriba ising asi chithakina khangabok ki pradhan singh amadi jila parisad ki matenga loinana sengdokpa hauraduna longmi lup ki president kundrakpa momon haikibada lokol singh asigi lokpa yaraba fau sing asi ising na thumjinduna leire thambal angangbi kenel asida ising chithokadaba asi su mayam ama haujin bana maramna sengdokna ba honabada longmi singda awaba ama oinare hauze kenel asi mapung phana sengdokpa ngamloidabagi fibamda leire maram asina MLA amadi mari leinaba authority singna awaba mayoknariba longmi sing asikidamak khanbiraga tung koibe yaba mawongda leihoba yanaba midyeng changbiyu haiki Moirangthem Zilla Koba Longmi Amana Fongdorakpada Hausik Low Khauba Yaraklaba Matam Asida Ising Chaurakpadaki Khauba Yadaduna Leire Kenel Asi Tengthoktuna Ising Chauriba Asi Chithakhidragadi Yamkraba Low Sing Asi Mangbagi Fibam da Leire Ngasing Asimak Pradhan Singh Jilla Parisad member ki mateng lowduna tengthokna ba hotnari adubu laingak asina Longmi Singhi khanbiraga tung koibe yaba mawongda sembiduna Kenel Asi matik chana thambi rabadi Longmi Singda hena nungaiba amadi oigani haiki Ekoi khangbo patu thig da deriba bihu lokol ang hong lapon kaifa lokon che phawsing hiloni sing thumdana lere ekoi hauji lebe thambalangang bikene asida sing thogada bani masi sing thogada basi napi amkhang koi hope blok sajik pun pun phunjin leidna ekoi lomi pajam yam sengda yamna awaba moire hauji hauji ekoi made ne bo authority panchayat jila musu pradhan sing gi mating na ekoi lomi pajam yamna suje suba haujabani ado ekoi masi mapung phana suba ngamoidore maram aduna koi subde sum lepna sujani hari basi tung koi bayana ba mari ne authority singna MLA na amadi ki irrigation department sing ba authority yengbiraga khongsi tung koi le bayana ba tingthok bina ba singjari adu loina hoji ko na napi si phan ba so mateng pangbina ba MLA ki mafam disa koina nising chi lokol se koi bihu lokol hanya khangnei Salam lokon bihu lokon adegi akoi moro lokon myam sigi sing thokpam chi hariba thambalangang bisi de oibani thambalangang bisi na oibisina maram moraga thambalangang bisi hoji khubbo kariyo sin phunjan badagi masin maram moraga hoji sing thokpa ya da na lau khawbo matam si lau khawbo ya de lau loi munjale lau ji munjalak pa si de hoji akoi kamai khaw si ge haina koina khana baganda masigi khong si natraga de akoi lau si loina khawbo ya roi haina koina yam kana khana ra akoi lomi committee sina thola ga sida खर सेंग खोप तौनब होनबने अदु प्रधान जिला की मैगे दिगांग मतेंग तौबिनी हाइबगी जेसीपी पोरोकन हेन हुजिंगमक्सो हाइबिरे अदुगा कोइ मियोय खरमगा लोइनाना असि हौजि हौजि इसिंग चेनब होनरि अदु मसिमंगना तुंग ngasi hayeng makidi oigane du tung koina masi lisang sina tauba yaba akhoi khangbo lokon sigi afaba lo amo oina ngai damuk ta masi jam khitang phajana sarkar na mieng changhan ninge akhoi wakal da leiba pradhan jila pulchilaga masi khong sima matik sahan bibarga di khangbo lokon sa du matik nuai ni haibagi koina thajaba ma leije